ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯅꯔꯦꯝꯕꯤꯒꯤ ꯁꯤꯖꯟ 2 ꯇꯔꯦꯡ ꯂꯩꯕꯤꯒꯤ 19 ꯁꯨꯕ ꯁꯔꯨꯛ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯒ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯁꯅꯥ ꯈꯧꯖꯥꯎ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯄꯤꯕꯤꯔꯤꯕ ꯑꯗꯣ ꯄꯥꯝꯗꯦ ꯍꯥꯏꯔꯝꯕ ꯑꯃꯥꯏꯕꯤ ꯁꯥꯕꯤ ꯑꯗꯣ ꯃꯆꯤꯟꯗꯗꯤ ꯌꯥꯔꯅꯤꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯥꯏꯖꯔꯒ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯂꯒ ꯁꯅꯥ ꯈꯧꯖꯥꯎ ꯑꯗꯣ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯈꯣꯡꯒꯣꯏꯈ꯭ꯔꯤ꯫ ꯀꯤꯀꯦ ꯅꯤꯡꯊꯧ ꯄꯨꯔꯤꯠ ꯂꯥꯏꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯤ꯫ ꯑꯃꯥꯏꯕꯤ ꯁꯥꯕꯤ ꯑꯗꯣ ꯀꯣꯛꯁꯨ ꯁꯤꯟꯅꯩ꯫ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯄꯩꯌꯥ ꯑꯗꯨꯒ ꯀꯩꯗꯧꯅꯤ ꯀꯩꯗꯧꯔꯒ ꯁꯅꯔꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯗꯣ ꯑꯣꯏꯍꯟꯁꯤꯒꯤ꯫ ꯑꯃꯥꯏꯕꯤ ꯁꯥꯕꯤ ꯑꯗꯨ ꯎꯃꯪ ꯋꯥꯃꯪꯗ ꯀꯣꯏꯕ ꯆꯠꯂꯤ꯫ ꯃꯍꯨ ꯆꯦꯟꯕ ꯎꯍꯩ ꯎꯅꯥ ꯀꯌꯥ ꯑꯃ ꯊꯤꯕ ꯍꯨ ꯁꯨꯡꯅꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯣꯏꯕ ꯍꯤꯗꯥꯛ ꯁꯨꯒꯥꯏꯗꯨꯅ ꯁꯦꯝꯅꯕꯒꯤꯗꯃꯛ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯑꯃꯝ ꯑꯊꯦꯡ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯀꯩꯗꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯀꯣꯏꯊꯤ ꯊꯤ꯫ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯀꯟꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯄꯥꯊꯤ ꯀꯣꯝꯊꯤ ꯅꯝꯊꯤ ꯍꯪꯒꯥꯏ ꯂꯩꯕ ꯀꯌꯥ ꯑꯃꯁꯨ ꯆꯤꯠꯊꯗꯅ ꯆꯠꯂꯤ꯫ ꯃꯤꯅ ꯀꯤ ꯍꯪꯒꯣꯏꯅꯗꯨꯅ ꯆꯪꯅꯗꯕ ꯃꯐꯝ ꯀꯌా ꯑꯃ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯑꯃꯥꯏꯕꯤ ꯁꯥꯕꯤ ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯀꯣꯏꯅ ꯆꯠꯄ ꯃꯈꯩ ꯆꯠꯂꯨꯔꯒ ꯍꯨꯒꯤ ꯃꯌꯥꯏ ꯆꯦꯟꯕ ꯃꯅꯥ ꯃꯁꯤꯡ ꯄꯣꯠꯂꯝ ꯈꯔ ꯑꯃꯗꯤ ꯐꯪꯂꯤ꯫ ꯄꯣꯠꯂꯝ ꯃꯌꯥꯝ ꯑꯗꯨ ꯄꯨꯔꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯣ ꯅꯨꯡ ꯇꯦꯡꯀꯣꯠ ꯑꯃꯗ ꯐꯖꯅ ꯀꯨꯞꯅ ꯁꯨꯒꯥꯏꯔꯤ꯫ ꯁꯨꯒꯥꯏꯔꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯂꯤꯟ ꯃꯀꯨ ꯍꯪꯉꯣꯏ ꯃꯀꯨ ꯍꯥꯞꯆꯤꯜꯂꯒ ꯀꯨꯞꯅ ꯃꯅꯥꯡ ꯇꯥꯅꯕ ꯁꯨꯒꯥꯏꯔꯤ꯫ ꯃꯅꯥꯡ ꯇꯥꯅꯕ ꯁꯨꯒꯥꯏꯔꯕ ꯑꯗꯨꯗꯒꯤ ꯐꯤ ꯑꯁꯦꯡꯕ ꯑꯃꯗ ꯐꯖꯅ ꯃꯆꯨꯝ ꯑꯗꯣ ꯆꯨꯝꯊꯣꯛꯂꯤ꯫ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯃꯍꯤ ꯑꯃ ꯇꯦꯡꯀꯣꯠ ꯑꯃꯗ ꯐꯖꯅ ꯃꯍꯤ ꯑꯗꯨ ꯌꯥꯔꯤ꯫ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯃꯍꯤ ꯑꯁꯤꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯍꯩꯖꯤꯜꯂꯕ ꯑꯃꯥꯏꯕꯤ ꯁꯥꯕꯤꯅ "ꯑꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯕ ꯑꯁꯤ ꯃꯉꯥꯏꯗꯅ ꯃꯍꯤ ꯀꯔꯤꯒꯤ ꯌꯥꯜꯂꯣꯏ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯊꯣꯛ ꯍꯩꯖꯤꯜꯂꯤꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯝꯕꯥꯜꯗꯒꯤ ꯊꯝꯆꯦꯠ ꯑꯣꯟꯕ ꯁꯣꯏꯗ꯭ꯔꯦꯗꯣ꯫ ꯃꯍꯥꯛꯅ ꯊꯝꯆꯦꯠ ꯑꯣꯜꯂꯕꯗꯤ ꯑꯩꯒꯤ ꯃꯅꯥ ꯃꯊꯨꯝ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯁꯥꯕꯤꯅ ꯏꯍꯦꯜ ꯍꯦꯜꯂꯦ ꯏꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯍꯥꯏꯅꯈ꯭ꯔꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯠꯇꯗꯤ ꯆꯥꯡ ꯌꯦꯡꯒꯦꯗ ꯑꯩꯅ ꯁꯦꯝꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯃꯌꯥꯏ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯌꯥꯛ ꯀꯟꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯄꯥꯝꯕꯣꯝ ꯑꯁꯤꯗ ꯈꯖꯤꯛꯇꯪ ꯇꯛ ꯇꯧꯗꯨꯅ ꯅꯥꯜꯂꯒ ꯌꯦꯡꯁꯤꯔꯥ ꯍꯩꯁ ꯄꯥꯝꯕꯣꯝ ꯅꯠꯇ꯭ꯔꯕꯁꯨ ꯈꯨꯗꯥꯡ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕꯤ ꯁꯥꯕꯤ ꯑꯗꯣ ꯍꯤꯗꯥꯛ ꯃꯍꯤ ꯑꯗꯨ ꯍꯥꯏꯐꯦꯠ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯇꯩ꯫ ꯀꯔꯤꯃꯠꯇꯗꯤ ꯇꯧꯔꯛꯇꯦ꯫ ꯈꯨꯗꯛ ꯑꯗꯨꯗꯗꯤ ꯀꯔꯤꯃꯠꯇ ꯄꯥꯟꯗꯕ ꯃꯍꯥꯛꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒ ꯇꯧꯊꯣꯔꯛꯂꯤꯕ ꯑꯗꯨꯒ ꯆꯥꯅꯕ ꯁꯥꯊꯤꯅ ꯋꯥꯠꯈ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯌꯥꯏ ꯀꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯀꯔꯤꯃꯠꯇ ꯃꯍꯥꯛꯀꯤ ꯄꯥꯔꯕ ꯎꯟꯁꯥ ꯑꯗꯨꯗ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯤ꯫ ꯑꯁꯨꯛ ꯋꯥꯅ ꯃꯇꯝ ꯁꯥꯡꯅ ꯊꯤꯕ ꯌꯥꯕ ꯃꯈꯩ ꯊꯤꯔꯒ ꯋꯥꯅ ꯁꯦꯝꯖꯕ ꯑꯁꯤ ꯃꯍꯩ ꯐꯪꯗ꯭ꯔꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯅ ꯋꯥꯅ ꯁꯦꯝꯕ ꯍꯤꯗꯥꯛ ꯃꯍꯤ ꯑꯗꯣ ꯁꯒꯥꯏ ꯑꯃꯒꯤ ꯃꯊꯛꯇ ꯐꯖꯅ ꯊꯥꯡꯒꯠꯂꯒ ꯊꯝꯃꯤ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯑꯃꯨꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯅꯤ ꯆꯤꯛꯅꯕ ꯇꯥꯔꯛꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯁꯥꯏꯖꯤꯟ ꯑꯍꯣꯕ ꯑꯃꯗꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯐꯥꯎꯗꯨꯅ ꯁꯒꯥꯏ ꯑꯗꯨꯗ ꯆꯣꯡꯊꯔꯛꯏ꯫ ꯁꯒꯥꯏ ꯑꯗꯨꯗ ꯑꯗꯨꯝꯅ ꯆꯣꯡꯊꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯦꯝꯂꯤꯕ ꯍꯤꯗꯥꯛ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯇꯝꯅ ꯖꯣꯔꯣ ꯖꯣꯔꯣ ꯂꯥꯎꯅ ꯍꯩꯙꯔꯛꯏ꯫ ꯑꯃꯥꯏꯕꯤ ꯁꯥꯕꯤ ꯑꯗꯣ ꯆꯦꯟꯊꯣꯛꯄꯁꯨ ꯅꯪꯍꯧꯗ꯭ꯔꯤ꯫ ꯉꯁꯥꯏ ꯋꯥꯏꯗꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯈꯖꯤꯛꯇꯪ ꯍꯨ ꯆꯦꯜꯂꯕ ꯃꯍꯤ ꯑꯗꯣ ꯅꯥꯟꯕ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯒ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯂꯣꯏꯅ ꯍꯩꯖꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯣ ꯃꯩꯅ ꯄꯣꯛꯈꯤꯕꯒꯤ ꯏꯁꯤꯡ ꯍꯥꯟꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯐꯨꯒ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯄꯨꯝꯕ ꯑꯗꯣ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯒꯠꯄ ꯍꯧꯔꯛꯏ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯣ ꯌꯥꯝꯅ ꯍꯀꯠꯆꯕ ꯐꯥꯎꯔꯝꯃꯤ꯫ ꯁꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯁꯛꯌꯦꯜ ꯃꯤꯡꯁꯦꯜ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ꯫ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯣ ꯌꯦꯡꯍꯩꯗ꯭ꯔꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯑꯗꯣ ꯀꯨꯔꯥꯡꯕꯥꯟ ꯍꯨꯔꯤ꯫ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯤ꯫ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯑꯗꯣ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯤꯡꯁꯦꯜ ꯑꯗꯨ ꯂꯥꯞꯇꯅ ꯂꯪꯂꯒ ꯊꯨꯒꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯊꯟꯇ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ
Imung aduda uraw tharawi. Masana thaksaba lang aduda masa matanda thujabani. Mahak makok aduda makut hapi. Makhoi ingkolgi pukri aduda irupi. Mamay mit pumba ado laikho mayam ama taisilli. Angawi amagum pukri mapal aduda makong sangna tingthoktuna kapkhri. Ningthawgi mana pamluba migi fattaba tawningluba masa mathanta madugi mahi ado mahak phangjari. Mahaki yenghaidraba maithongi maramda kege moirang ningthawsu tare. Sayol ama haukhri leibak ningthaw ado kok pairi karamna kaidauraga sanrembi ado malem leidagi mangansigi asi khallubada sanrembi kawbi nuzadi torong khomana salamdai aduda hairamba ado itat tatna ningsingni pakhang haina itungda sanau oibi nangdi singi sambal langam ganuko turel taina taram ganuko kairoi leikai nasana nemga pana lamlan saram ganuko sanrembi torong khomana salamdai aduda hairamba ado loinamak ningsingi mahakna pamdaba yaningdaba lisat ado amatadi mahaksu chatti loidam thabum ama haukhri thabum amagi matungni kege moirang leibak ado awa turai salli anang irai leiri torbung thungkhong mapal thumi masak urakthi loidam thabum amadagi ani hairakli kege myam ado awa batari ningthau ado tumba saba sangdri singu thangjing leimangda chakpa lamlang maibi khomlen mangjong tanbina leirang langthai kokta thet sarik chomjak thagon na thuna khoyum leimang phamduna khoyum mapau ado hangbada kege pokpa sorarin moirang pokpa kasarin laining thau thangjing kondum yai maru sidaba singu leibau pirakli kege torbung lamjaudagi yarok sa phaduna thangjing aigi saren sallu saram chama phagadabani asida sunatti pupang suna nawyok nakondabi nuza oibi lamja macha amabu thongkhong irat hallabadi thumi thokani leibaki awab asi kokani asi haiduna thangjing mapau pirakli thangjing magi singu mapau tabada leibak ningthau ado wakhal mayam ama khalli yarok sa adubudi pharani irai laina aduga taibang oibi kege de lamja oibi kanabuno thongkhong ase irat handoisi kege ningthau adu khanba yaba khallaba matungda pambai puthorakli kege de lamja oibi hairagadi sanarembi nuza oibi mabu thongkhong irat hallagi mathwai mami ado thangjing mangonda katlagi adu oirabadi torbungda thumi ase masak uragani mahaki thawai tharabadi macha nupa torong khombagi taloi singda khaksallaroi ningthauna moirang phamnaiba sing ado yenglaga hairei kege aigi phamnaiba sing singu thangjing leibaw asi korong nongda su ka pharoi malem leidu ta pharoi leibaki awaba ko hanba ngamgadaba kege da lamja oibi pupang suna nawyok nakondabi lukhrabi mama machata leibi sanu ningol amadi kege higa laikai sida lei ngasi dagi hauna korong singbul mangani gi manung asida kege lamja moirang sara pupang naok nakondabi mabu thongkhong irat hannaba phaduna purakadabani kege aigi phamnaiba sing nuza magi koloina phairembam sanrembi kaugunu ko idairem sa kege ningthaugi wadu tabada phamnaiba sing ado loina yari asomdana kege miyam pumba ado wa launari kaithel aka akumda kege sanu ningol lamja oibi amabu thongkhong irat hangani kege miyamna ngangnariba sing asidi sanrembi laikai pallandabana karimata taramti nongmugi numitni nungthilgi matamni ibelai ado yamna pakatna sanrembi nakta laklammi sanrembi ado ingkhol maton aduda phadigo maru khara hunduna lai ibelaina yamna pakatna lakpa adu ubada sanrembi na hairei kaidoragi khoinau nangna aduk yamna pakatlidubo ibelaina khoinau nang tadribo leibak miyamna ninphu ngangnariba ase sanrembina kari ngangnaragi haisibo aiti amata tademi ibelaina hairei khoinau nangbuni ita nungsibi kege moirang ningthauna torbungda thumi irat hangani hairibase sanrembi ado pakatpana loiri kokthak aduda polum amana nantharakpagumna
ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯁꯅꯔꯦꯝꯕꯤꯅ ꯑꯩꯕꯨ ꯊꯨꯝꯈꯣꯡ ꯏꯔꯥꯠꯍꯟꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯈꯣꯏꯅꯧ? ꯏꯕꯦꯂꯩꯅ ꯆꯨꯝꯂꯦ ꯈꯣꯏꯅꯧ, ꯀꯦꯒꯦ ꯍꯤꯒꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯐꯥꯏꯔꯦꯝꯕꯝ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯀꯣꯔꯧ ꯁꯤꯡꯕꯨꯜ ꯃꯉꯥꯅꯤꯒꯤ ꯃꯅꯨꯡꯗ ꯊꯨꯝꯃꯤ ꯏꯔꯥꯠꯍꯟꯒꯗꯕꯅꯤ꯫ ꯃꯣꯏꯔꯥꯡ ꯑꯉꯝꯕꯁꯤꯡꯅ ꯈꯣꯏꯅꯧ ꯅꯪꯕꯨ ꯅꯝꯗꯨꯅ ꯊꯨꯝꯈꯣꯡ ꯏꯔꯥꯠꯅꯕ ꯐꯥꯕ ꯂꯥꯛꯂꯒꯅꯤ꯫ ꯁꯅꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯗꯧꯕꯅꯤ ꯈꯣꯏꯅꯧ? ꯄꯂꯦꯝ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯕ ꯏꯃꯥ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯅꯣꯡꯗꯝꯕ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯇꯝꯂꯤꯕꯁꯤꯕꯨ? ꯏꯕꯦꯂꯩꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯍꯨꯠꯇ ꯌꯥꯔꯧ ꯁꯔꯝ 100 ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯨꯝꯈꯣꯡ ꯏꯔꯥꯠꯄ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤ ꯂꯧ ꯃꯥꯜꯂꯤ꯫ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯂꯩꯕꯥꯎ ꯂꯧꯔꯤꯕ ꯑꯃꯥꯏꯕꯤ ꯁꯪꯂꯥꯛꯄꯤ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯃꯥꯏꯕꯤ ꯌꯣꯍꯦꯟꯕꯤꯅꯤ꯫ ꯌꯣꯍꯦꯟꯕꯤꯅ ꯄꯤꯕ ꯂꯩꯕꯥꯎꯗꯤ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒ ꯇꯥꯟꯅꯗꯨꯅ ꯂꯧ ꯇꯧꯅꯗꯨꯅ ꯄꯤꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯕ ꯂꯩꯕꯥꯎ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯌꯦ꯫ ꯅꯪꯕꯨ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯃꯆꯥ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕꯗꯒꯤ ꯁꯣꯏꯗꯅ ꯁꯤꯟꯕ ꯂꯥꯂꯣꯡ ꯑꯣꯏꯒꯅꯤꯌꯦ ꯏꯇꯥ꯫ ꯑꯇꯝꯅꯅ ꯐꯥꯏꯔꯦꯝꯕꯝ ꯁꯅꯔꯦꯝꯕꯤ ꯍꯥꯏꯅ ꯂꯩꯄꯥꯎ ꯄꯤ ꯍꯥꯏꯔꯤꯁꯤꯕꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯈꯣꯏꯅꯧ꯫ ꯁꯅꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯈꯣꯏꯅꯧ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯑꯩꯕꯨ ꯊꯨꯝꯈꯣꯡ ꯏꯔꯥꯠꯄ ꯇꯥꯔꯕ꯭ꯔꯥ? ꯑꯩ ꯈꯟꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯈꯣꯏꯅꯧ꯫ ꯄꯂꯦꯝ ꯏꯃꯥ ꯂꯥꯏꯔꯕꯤ ꯑꯁꯤꯕꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯊꯟꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯕꯨ ꯆꯠꯂꯗ꯭ꯔꯥ? ꯂꯩꯕꯥꯛ ꯄꯨꯝꯕꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥ ꯂꯤꯛꯂꯥꯒꯤ ꯃꯐꯝꯗꯁꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯥ ꯇꯣꯏꯖꯥꯝꯕꯒ ꯃꯔꯨꯞ ꯁꯥꯅꯔꯝꯕ ꯂꯣꯏꯕꯤ ꯁꯒꯥꯡꯁꯤꯡꯒꯤ ꯈꯨꯜꯂꯥꯛꯄ ꯑꯗꯣ ꯀꯦꯒꯦ ꯀꯅꯥ ꯈꯪꯍꯟꯗ ꯃꯣꯏꯔꯥꯡ ꯀꯅꯥ ꯎꯍꯟꯗꯅ ꯂꯣꯏꯕꯤ ꯁꯒꯥꯡ ꯅꯤꯡꯊꯧꯒꯤ ꯃꯁꯥꯏꯀꯣꯟꯗ ꯃꯇꯝ ꯈꯔ ꯂꯣꯠꯂꯨꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯕꯨꯗꯤ ꯏꯕꯦꯂꯩꯅ ꯌꯦꯡꯁꯤꯜꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯤ꯫ ꯏꯕꯦꯂꯩꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯣ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯇꯔꯥ ꯆꯥꯛ ꯉꯟꯅ ꯆꯥꯔꯤ꯫ ꯑꯍꯤꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯨꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯁꯒꯥꯡ ꯌꯧꯅꯕ ꯆꯦꯜꯍꯟꯈ꯭ꯔꯤ꯫ ꯃꯃꯥꯅ ꯏꯕꯦꯂꯩꯒꯤ ꯅꯥꯛ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯄꯨꯔꯤ꯫ ꯑꯁꯣꯝꯗꯅ ꯀꯦꯒꯦ ꯑꯉꯝꯕ ꯈꯔ ꯑꯃꯁꯨ ꯂꯥꯂꯣꯏ ꯇꯔꯦꯠ ꯄꯥꯔꯒ ꯁꯅꯔꯦꯝꯕꯤꯒꯤ ꯃꯔꯥꯟꯌꯥꯏ ꯑꯗꯣ ꯂꯥꯡꯒꯣꯏ ꯆꯟꯍꯟꯈ꯭ꯔꯤ꯫ ꯅꯥꯁꯣꯜ ꯄꯤꯛꯅ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯀꯧꯕ ꯇꯥꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯂꯣꯟꯅ ꯐꯛꯂꯥꯡ ꯑꯗꯨ ꯍꯣꯒꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ꯫ ꯀꯦꯒꯦ ꯂꯥꯂꯣꯏ ꯇꯔꯦꯠ ꯑꯗꯣ ꯀꯦꯒꯦ ꯂꯩꯔꯛ ꯈꯨꯜꯂꯛ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯇꯨꯈꯣꯡ ꯄꯥꯠ ꯈꯣꯡꯕꯥꯜ ꯂꯨꯛꯂꯥꯡ ꯑꯃꯠꯇ ꯆꯤꯊꯗꯨꯅ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯊꯤꯔꯛꯂꯤ꯫ ꯁꯅꯔꯦꯝꯕꯤꯗꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯗ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯁꯒꯥꯡ ꯈꯨꯜ ꯇꯥꯕ ꯂꯣꯏꯕꯤꯁꯤꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯊꯟꯇ ꯆꯠꯂꯤ꯫ ꯁꯥ ꯀꯩꯇꯅ ꯄꯤꯛ ꯊꯜꯂꯕ ꯎꯃꯪ ꯋꯥꯃꯪꯁꯤꯡ ꯑꯗꯣ ꯐꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯃꯤꯠꯂꯨꯗꯅ ꯄꯤꯔꯥꯡ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯃꯔꯛ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯁꯅꯔꯦꯝꯕꯤ ꯑꯗꯨ ꯆꯦꯟꯈ꯭ꯔꯤ ꯇꯥꯕꯗ ꯌꯥꯝꯈ꯭ꯔꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯁꯅꯔꯦꯝꯕꯤ ꯑꯗꯨ ꯐꯪꯅꯕ ꯊꯤꯌꯨ ꯊꯥꯗꯣꯔꯛꯂꯤ꯫ ꯀꯦꯒꯦꯒꯤꯗꯤ ꯎꯅꯨꯡꯂꯣꯟ ꯂꯝꯂꯦꯟ ꯇꯨꯔꯕꯨꯡ ꯂꯝꯖꯥꯎꯗ ꯐꯥꯎꯗꯨꯅ ꯆꯠꯂꯒꯗꯤ ꯁꯒꯥꯡ ꯈꯨꯜ ꯇꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯆꯠꯂꯒꯤ ꯄꯥꯏ ꯃꯅꯨꯡ ꯑꯗꯨꯗ ꯈꯜꯂꯤ꯫ ꯁꯅꯔꯦꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯗꯤ ꯀꯥꯕꯣꯀꯥꯗ ꯂꯥꯏꯔꯕꯤ ꯃꯃꯣꯝ ꯁꯣꯡꯒ꯭ꯔꯦꯟ ꯂꯧꯉꯥꯛꯄꯤ ꯆꯤꯡꯁꯨ ꯂꯛꯇ ꯍꯒꯣꯛꯄꯤ ꯈꯤꯎ ꯂꯛꯇ ꯆꯛꯇꯥꯕꯤ ꯂꯣꯛꯁꯥ ꯈꯨꯗꯤꯡ ꯌꯥꯔꯦꯛꯄꯤ ꯂꯣꯛꯃꯥꯏ ꯈꯨꯗꯤꯡꯗ ꯌꯦꯇꯥꯕꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯖꯕꯤ ꯆꯦꯛꯂꯥ ꯇꯦꯅꯋꯥꯒꯨꯝꯅ ꯃꯄꯥꯡ ꯂꯛꯇꯒꯤ ꯐꯥꯔꯒ ꯎꯇ꯭ꯔꯪ ꯑꯛꯂꯥꯗ ꯃꯈꯣꯡ ꯄꯔꯩ ꯆꯟꯗꯨꯅ ꯆꯦꯛꯂꯥ ꯃꯥꯕꯨ ꯐꯥꯅꯕ ꯊꯧꯔꯥꯡ ꯇꯧꯕꯒꯨꯝꯅ ꯄꯥꯡꯀꯛ ꯑꯣꯏꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯊꯋꯥꯏ ꯋꯥꯗꯨꯅ ꯆꯦꯜꯂꯤꯉꯩꯗ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯈꯔ ꯃꯍꯥꯛꯀꯤ ꯇꯨꯡꯌꯥꯟ ꯇꯝꯅ ꯇꯥꯟꯅꯔꯛꯏ꯫ ꯃꯈꯨꯠ ꯑꯗꯨꯗ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯆꯠꯄ ꯑꯗꯨꯗ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈ꯭ꯔꯤ꯫ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯑꯗꯣ ꯃꯌꯥꯝ ꯑꯃꯅ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛꯇꯤ ꯏꯀꯣꯏ ꯀꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯂꯝꯖꯥ ꯁꯔꯥ ꯀꯦꯒꯦꯗ ꯂꯝꯖꯥ ꯑꯣꯏꯕꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯗ ꯋꯥꯍꯜꯂꯕ ꯆꯦꯟꯒꯦꯒꯁꯨ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ ꯏꯕꯨꯡ ꯁꯛꯂꯕ ꯅꯆꯜ ꯑꯣꯏꯕꯤꯒꯨꯝꯕꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯄꯤꯒꯅꯨ ꯅꯆꯜ ꯂꯥꯏꯔꯕꯤꯗꯤ ꯄꯂꯦꯝ ꯏꯃꯥꯒꯇ ꯂꯩꯖꯩꯌꯦ ꯅꯆꯟꯕꯨ ꯐꯥꯗꯨꯅ
ꯄꯨꯕꯤꯒꯅꯨ ꯏꯕꯨꯡ ꯅꯆꯟ ꯑꯩꯗꯤ ꯊꯨꯡꯈꯣꯡ ꯏꯔꯥꯠꯆꯕ ꯉꯝꯂꯣꯏꯌꯦ ꯏꯕꯨꯡ ꯅꯆꯟꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯊꯥꯗꯣꯛꯄꯤꯔꯝꯃꯨ ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯟꯕꯤꯌꯨ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯏꯅꯤꯡ ꯇꯝꯍꯟꯕ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯕ ꯅꯪꯕꯨ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯃꯅꯥ ꯐꯪꯒꯗꯕꯅꯤ ꯅꯪꯕꯨ ꯀꯔꯝꯅ ꯊꯥꯗꯣꯛꯂꯨꯒꯅꯤ ꯁꯅꯔꯦꯝꯕꯤꯅ ꯅꯆꯟꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯏꯕꯨꯡ ꯅꯆꯟꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯁꯦꯡꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ ꯂꯥꯟꯃꯤ ꯃꯁꯦꯜ ꯑꯗꯨ ꯌꯦꯡꯅꯩ ꯁꯌꯤꯡ ꯆꯥꯕ ꯋꯥꯈꯜ ꯆꯦꯜꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯊꯨꯡꯈꯣꯡ ꯏꯔꯥꯠꯀꯗꯕ ꯂꯩꯔꯕ ꯍꯌꯦꯡꯇ ꯉꯥꯏꯔꯕ ꯁꯤꯒꯗꯧꯔꯕ ꯅꯨꯖꯥ ꯑꯁꯤꯕꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯧꯔꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯐꯠꯈꯤꯗ꯭ꯔꯕ ꯂꯨꯈꯣꯏꯁꯨ ꯌꯥꯎꯔꯝꯃꯤ ꯃꯃꯥꯏ ꯑꯗꯣ ꯉꯁꯥꯏ ꯃꯈꯩꯗꯤ ꯐꯤ ꯑꯃꯨꯕ ꯑꯃꯅ ꯌꯦꯠꯁꯤꯟꯕꯅꯤ ꯂꯨꯈꯣꯏꯅ ꯍꯥꯏꯔꯛꯏ ꯁꯅꯔꯦꯝꯕꯤ ꯑꯩ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯂꯧꯅꯤ ꯍꯥꯏꯈꯤꯕꯗꯣ ꯁꯅꯔꯦꯝꯕꯤ ꯑꯗꯨ ꯂꯨꯈꯣꯏ ꯎꯕꯗ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯤ ꯂꯨꯈꯣꯏ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯁꯅꯔꯦꯝꯕꯤꯅ ꯅꯠꯇꯦ ꯇꯥ ꯂꯨꯈꯣꯏ ꯑꯗꯨꯝꯅ ꯇꯧꯅꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯇꯥ ꯂꯨꯈꯣꯏ ꯅꯆꯟ ꯑꯣꯏꯕꯤ ꯑꯩꯕꯨ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯌꯦꯡꯕꯤꯒꯅꯨ ꯇꯥ ꯂꯨꯈꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯁꯅꯔꯦꯝꯕꯤꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯃꯩꯅꯝ ꯑꯗꯣ ꯂꯨꯈꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯁꯒꯣꯜ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯆꯪꯁꯤꯜꯂꯒ ꯃꯩꯅꯝ ꯑꯗꯨ ꯃꯨꯜꯂꯤ ꯎꯃꯪ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯅꯝꯗꯨꯅ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯅꯝꯖꯥ ꯅꯝꯊꯛꯄꯤꯔꯝꯃꯤ ꯁꯅꯔꯦꯝꯕꯤ ꯍꯥꯏꯖꯩ ꯀꯞꯆꯩ ꯂꯥꯎꯖꯩ ꯑꯗꯨꯕꯨ ꯁꯌꯤꯡ ꯆꯥꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯇꯥꯕꯤꯔꯝꯗꯦ ꯁꯅꯔꯦꯝꯕꯤꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯝꯖꯥ ꯅꯝꯊꯛꯄꯤꯔꯝꯃꯤ ꯁꯅꯔꯦꯝꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯡꯂꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯃꯁꯥ ꯑꯗꯣ ꯂꯦꯡꯕ ꯉꯝꯗ꯭ꯔꯤ ꯃꯁꯥ ꯃꯅꯥ ꯑꯗꯨ ꯏꯐꯥ ꯐꯥ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯍꯤꯡꯂꯕꯁꯨ ꯑꯁꯤꯕꯒꯨꯝꯅ ꯃꯁꯥ ꯑꯗꯨ ꯂꯦꯡꯈꯤꯗ꯭ꯔꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯏꯍꯧꯈꯤꯗ꯭ꯔꯤ ꯍꯤꯡꯕꯒꯤ ꯃꯃꯜ ꯌꯥꯎꯗ꯭ꯔꯕꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯗꯨ ꯁꯔꯥꯛ ꯇꯝꯂꯕꯁꯨ ꯃꯁꯝ ꯑꯗꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯃꯈꯨꯠ ꯑꯗꯨꯗ ꯇꯨꯡꯒꯨꯅꯗꯨꯅ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯆꯤꯡꯗꯨꯅ ꯅꯤꯡꯊꯧꯀꯣꯟꯗ ꯄꯨꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯁꯦꯡꯅ ꯏꯔꯨꯖꯕꯤꯔꯤ ꯐꯤꯁꯦꯡ ꯁꯦꯠꯄꯤꯔꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯨꯡꯈꯣꯡ ꯏꯔꯥꯠꯅꯕ ꯄꯨꯔꯛꯂꯤ ꯑꯁꯣꯝꯗꯅ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯐꯥꯔꯤ ꯊꯨꯡꯈꯣꯡ ꯏꯔꯥꯠꯀꯅꯤ ꯇꯥꯕꯗ ꯏꯕꯦꯂꯩ ꯑꯃꯗꯤ ꯂꯤꯛꯂꯥ ꯑꯗꯣ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ ꯁꯅꯔꯦꯝꯕꯤ ꯑꯗꯨ ꯊꯨꯡꯈꯣꯡ ꯏꯔꯥꯠꯅꯕ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃꯅ ꯊꯥꯡꯖꯤꯡ ꯃꯥꯕꯨ ꯇꯥꯏꯕ ꯍꯧꯔꯛꯏ ꯁꯅꯔꯦꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯗꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯣ ꯏꯍꯧꯔꯤ ꯄꯂꯦ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯀꯥꯏꯔꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯂꯥꯡꯉꯣꯟ ꯑꯁꯤꯗꯤ ꯄꯂꯦ ꯏꯃꯥ ꯅꯍꯥꯛꯀꯤ ꯂꯃꯟ ꯑꯗꯣ ꯁꯤꯡꯉꯝꯗ꯭ꯔꯤ ꯃꯊꯪ ꯃꯨꯛꯀꯤ ꯃꯄꯣꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯏꯃꯥ ꯅꯪꯒꯤ ꯂꯃꯟ ꯑꯗꯣ ꯁꯤꯡꯕ ꯉꯝꯖꯒꯦꯀꯣ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕꯤ ꯅꯥꯃꯣꯝ ꯑꯩꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯑꯗꯨꯕꯨ ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯅꯤꯡꯊꯧꯗꯒꯤ ꯍꯧꯔꯒ ꯑꯩ ꯊꯋꯥꯏ ꯊꯥꯔꯕ ꯃꯇꯨꯡ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯥꯏꯔꯤꯕꯤ ꯁꯥꯟꯅꯕꯒꯨꯝꯅ ꯅꯈꯣꯏ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯆꯤꯝꯕꯥꯜꯒꯤ ꯀꯥꯡꯊꯣꯛꯇ ꯃꯔꯣꯜꯁꯤꯡ ꯑꯗꯣ ꯃꯕꯨꯛꯅꯤꯡꯗ ꯂꯣꯜꯂꯤ ꯁꯅꯔꯦꯝꯕꯤꯕꯨ ꯅꯝꯗꯨꯅ ꯊꯨꯡꯈꯣꯡ ꯏꯔꯥꯠꯍꯟꯈ꯭ꯔꯤ ꯁꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯥꯔꯤ ꯁꯅꯔꯦꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯥꯂꯦꯝ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯤ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯇꯣꯔꯕꯨꯡꯗ ꯊꯨꯝꯃꯤ ꯆꯦꯜꯂꯝꯗꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯨꯝꯃꯤ ꯄꯥꯅ ꯀꯥꯔꯤ ꯊꯨꯝꯃꯤ ꯄꯥꯔꯤ ꯇꯥꯕꯗ ꯀꯦꯒꯦ ꯅꯤꯡꯊꯧ ꯑꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯤꯄꯥꯒꯤ ꯃꯃꯧ ꯊꯤꯕꯗ ꯑꯌꯦꯠꯄ ꯑꯣꯏꯔꯣꯏ ꯃꯈꯜꯂꯤ ꯁꯅꯔꯦꯝꯕꯤꯒꯤ ꯋꯥꯔꯤ ꯑꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯈꯜꯂꯨꯕꯗ ꯆꯌꯣꯜ ꯑꯅꯤꯒꯤ ꯃꯇꯨꯡꯅꯤ ꯁꯅꯔꯦꯝꯕꯤ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯕ ꯃꯣꯡꯐꯝ ꯑꯗꯨꯗꯒꯤ ꯁꯥꯐꯣꯡꯂꯛꯂꯤ ꯁꯅꯔꯦꯝꯕꯤꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯣꯏꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯑꯗꯨꯗ ꯍꯜꯂꯛꯂꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯣꯟꯅꯤꯡꯕ ꯑꯣꯟꯕ ꯉꯝꯂꯤ ꯃꯍꯥꯛꯄꯨ ꯅꯝꯖꯥ ꯅꯝꯊꯦꯛꯈꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯁꯥꯐꯣꯡꯂꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯤꯁꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯈꯜꯂꯨꯕꯗ
ꯀꯦꯒꯦ ꯅꯤꯡꯊꯧꯗꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯞꯂꯤ꯫ ꯊꯋꯥꯏ ꯑꯁꯤ ꯅꯧꯍꯧꯅꯅ ꯁꯥꯐꯣꯡꯂꯤ ꯍꯥꯏꯕ ꯑꯁꯤ ꯅꯤꯡꯊꯧꯗꯤ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯨꯈꯣꯏ ꯑꯗꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯁꯪꯒꯣꯏꯗ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕ ꯑꯗꯨ ꯎꯔꯛꯏ꯫ ꯂꯨꯈꯣꯏꯅ "ꯀꯅꯥꯅꯣ ꯑꯃꯝꯕ ꯑꯁꯤꯗ ꯁꯪꯒꯣꯏ ꯅꯥꯀꯜ ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯑꯁꯤꯕꯣ? ꯀꯅꯥꯅꯣ ꯍꯥꯏꯌꯨ, ꯅꯆꯤꯟ ꯄꯥꯟꯗ꯭ꯔꯣ? ꯈꯨꯝꯃꯨ ꯌꯥꯗ꯭ꯔꯥ?" ꯊꯥꯕꯜꯅ ꯐꯤꯉꯧ ꯐꯧꯔꯕ ꯁꯪꯒꯣꯏ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯍꯪꯆꯤꯠ ꯂꯥꯡꯕ ꯌꯥꯗ꯭ꯔꯤ꯫ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯂꯥꯛꯂꯤ ꯅꯨꯄꯤ ꯑꯗꯣ ꯃꯁꯛꯇꯤ ꯎꯗꯦ, ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯂꯨꯈꯣꯏ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯪꯕꯗ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯤꯡꯊꯣꯔꯛꯏ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯃꯃꯥꯏ ꯑꯗꯨ ꯄꯠꯊ ꯄꯨꯝꯊꯔꯛꯄꯗꯧꯅ ꯕꯤꯠ ꯕꯤꯠ ꯂꯥꯎꯔꯤꯕ ꯍꯟ ꯃꯌꯥꯝ ꯑꯃꯅ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯔꯤꯕ ꯑꯗꯣ, ꯍꯟꯅ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯆꯥꯔꯤꯕ ꯑꯗꯣ, ꯃꯗꯨ ꯎꯕꯗ ꯂꯨꯈꯣꯏ ꯑꯗꯣ ꯑꯀꯤꯕ ꯐꯥꯎꯔꯤ꯫ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯍꯥꯏꯔꯛꯏ, "ꯍꯥꯏꯌꯨ, ꯅꯪ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯅꯣ?" ꯁꯅꯔꯦꯝꯕꯤꯅ, "ꯇꯥ ꯂꯨꯈꯣꯏ, ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ?" ꯁꯅꯔꯦꯝꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯨꯈꯣꯏꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯑꯗꯨ ꯁꯥꯠꯂꯤ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯁꯤꯕ ꯃꯤ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯍꯜꯂꯛꯀꯗꯣꯏꯅꯣ ꯈꯜꯂꯨꯕꯗ, ꯃꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯋꯥ ꯉꯥꯡꯂꯛꯀꯅꯤ ꯈꯜꯂꯨꯕꯗ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ꯫ ꯇꯥꯏꯕꯪꯗꯕꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯣꯏꯊꯣꯛꯄ꯭ꯔꯥ? ꯁꯅꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯈꯣꯏ ꯑꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ ꯂꯨꯈꯣꯏꯅ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ, ꯅꯠꯇꯦ, ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ, ꯁꯅꯔꯦꯝꯕꯤꯗꯤ ꯁꯤꯈ꯭ꯔꯦ." ꯁꯅꯔꯦꯝꯕꯤꯅ, "ꯇꯥ ꯂꯨꯈꯣꯏ, ꯁꯅꯔꯦꯝꯕꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯊꯋꯥꯏꯗꯤ ꯁꯤꯕ ꯅꯥꯏꯗꯦ꯫ ꯇꯥ ꯂꯨꯈꯣꯏ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯖꯕ ꯑꯗꯨ ꯅꯪꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯣ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯗꯨꯒꯤ ꯂꯃꯟ ꯑꯗꯣ ꯑꯩꯅ ꯊꯧꯕ ꯂꯥꯛꯂꯕꯅꯤ." ꯂꯨꯈꯣꯏ ꯁꯅꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯀꯤꯕꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯤ꯫ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯒꯦ ꯇꯧꯕꯒ ꯁꯅꯔꯦꯝꯕꯤꯒꯤ ꯃꯨꯔꯕ ꯁꯝꯂꯥꯡ ꯑꯗꯨ ꯁꯥꯡꯊꯣꯔꯛꯇꯨꯅ ꯇꯤꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯆꯦꯟꯒꯦ ꯇꯧꯔꯤꯕ ꯂꯨꯈꯣꯏꯒꯤ ꯈꯣꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ꯫ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤꯒꯤ ꯃꯌꯥ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯔꯛꯏ꯫ ꯃꯌꯥ ꯑꯗꯨꯗꯒꯤ ꯌꯥꯝꯈ꯭ꯔꯕ ꯍꯟ ꯃꯌꯥꯝ ꯑꯃ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯇꯨꯅ ꯂꯣꯏꯅꯃꯛ ꯑꯣꯊꯣꯔꯛꯂꯤ꯫ ꯍꯟ ꯃꯌꯥꯝ ꯑꯗꯣ ꯂꯨꯈꯣꯏꯒꯤ ꯃꯁꯥ ꯄꯨꯝꯕ ꯑꯗꯣ ꯌꯣꯝꯁꯤꯟꯈ꯭ꯔꯤ꯫ ꯍꯟ ꯃꯌꯥꯝ ꯑꯗꯨꯅ ꯂꯨꯈꯣꯏꯒꯤ ꯃꯌꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈ꯭ꯔꯤ꯫ ꯂꯨꯈꯣꯏ ꯑꯗꯣ ꯍꯟ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯤ꯫ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯅꯤꯡꯕ ꯊꯨꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯁꯛ ꯑꯗꯣ, "ꯈꯪꯂꯕ꯭ꯔꯥ, ꯅꯈꯣꯏ ꯀꯅꯥꯃꯇ ꯑꯩꯅ ꯂꯦꯝꯅ ꯇꯣꯛꯂꯣꯏ꯫ ꯀꯦꯒꯦ ꯅꯤꯡꯊꯧ, ꯅꯍꯥꯛꯁꯨ ꯅꯆꯥ ꯅꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯂꯧ ꯇꯧꯗꯨꯅ ꯁꯔꯦꯟ ꯆꯟꯕꯗꯤ ꯅꯪꯒꯤꯁꯨ ꯅꯨꯃꯤꯠ ꯂꯥꯛꯂꯤ꯫ ꯀꯨꯏꯔꯔꯣꯏ, ꯅꯪꯗ ꯍꯥꯠꯂꯒ ꯑꯩꯒꯤ ꯃꯩꯆꯥꯛ ꯑꯁꯤ ꯀꯣꯛꯂꯒꯅꯤ." ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ꯫ ꯂꯨꯈꯣꯏ ꯁꯤꯕꯒꯤ ꯄꯥꯎ ꯑꯗꯣ ꯀꯦꯒꯦ ꯅꯤꯡꯊꯧꯁꯨ ꯇꯥꯔꯤ꯫ ꯂꯨꯈꯣꯏꯒꯤ ꯃꯤꯆꯤ ꯑꯁꯤꯅ ꯀꯦꯒꯦ ꯅꯤꯡꯊꯧ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯤ꯫ ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯅꯣ ꯍꯟꯗꯛ ꯃꯤꯆꯤ ꯆꯥꯗꯅ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯤꯕꯁꯤꯕꯨ? ꯃꯗꯨꯒꯤ ꯃꯔꯝ ꯊꯤꯗꯣꯛꯎ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯂꯦꯟ ꯑꯗꯣ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯅꯣ ꯍꯥꯏꯗꯨꯅ ꯊꯥꯡꯖꯤꯡ ꯂꯥꯏꯕꯨ ꯇꯥꯏꯗꯨꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 19 ꯁꯨꯕ ꯁꯔꯨꯛ ꯑꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯀꯔꯤ ꯀꯔꯝ ꯇꯧꯔꯛꯄ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫